ꯅꯣꯡꯃꯩ ꯄꯥꯏꯔꯝꯕ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯐꯥꯔꯒ ꯁꯤꯁꯤꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯐꯣꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯂꯨꯞꯅ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃ ꯅꯣꯡꯃꯩ ꯃꯔꯨ, ꯇꯤꯌꯔ ꯒ꯭ꯌꯥꯁ, ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ ꯑꯃꯗꯤ ꯒꯥꯔꯤꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:35 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ BSF 7 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ, 13 ꯁꯨꯕ ꯀꯨꯃꯥꯋꯣꯟ ꯔꯦꯖꯤꯃꯦꯟꯠ, 169 ꯁꯨꯕ CRPF ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯆꯨꯔꯆꯥꯟꯄꯨꯔ ꯂꯝꯕꯤ ꯄꯔꯤꯡ ꯑꯣꯏꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯇꯂꯥꯏꯟꯗ ꯍꯥꯡꯕ ꯃꯣꯕꯥꯏꯜ ꯆꯦꯛ ꯄꯣꯁꯇꯒꯤ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯤꯌꯥꯟ ꯁꯨꯂꯥꯜ ꯕꯣꯜꯅꯝ, ꯆꯍꯤ 22, ꯑꯄꯣꯛꯄ ꯆꯤꯟꯈꯦꯝꯃꯨꯡ ꯀꯧꯏ, ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯤꯌꯥꯔꯁꯟꯃꯨꯟꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯗꯨꯗ ꯂꯥꯛꯄ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯃꯍꯤꯟꯗ꯭ꯔꯥ ꯄꯤꯀꯞ ꯑꯃꯒ ꯇꯥꯇꯥ ꯖꯣꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN02G0436ꯀ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯅꯤꯗꯨꯗ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔ 10 ꯔꯣꯝ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯃꯁꯥꯅ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯆꯕ ꯑꯥꯏ ꯀꯥꯔꯗꯁꯤꯡ ꯂꯣꯏꯅꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯇꯥ ꯖꯣꯗ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ 9mm ꯄꯤꯁꯇꯣꯜ 7, 9mmꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 9, 9mmꯒꯤ ꯃꯦꯒꯖꯤꯟ ꯑꯃ, ꯇꯤꯌꯔ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯤꯌꯥꯟ ꯁꯨꯂꯥꯜ ꯕꯣꯜꯅꯝꯒꯤꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯁꯤꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯔꯤ꯫